ngasi Republic Day numit tang kunga taruk tham English ngani ke kunga taruk ta ZUF Zirang United Front ki maikai digi press communique ama makhoi gi maikai digi thadurakli hairiba sirol sida palliba tendak pa worol ama hairagadi ZUF Zirang United Front na campaign amoni illegal poppy cultivation, narcotics trafficking amasum unlawful encroachment, illegal immigrants singna tawshilakliba Zirang rung inpuinaga praja singi essential customary and historical territory singda satharagliba sigum unlawful oiba thabak thong singda campaign satharakuna lakli ngasi nungthin gi pung 12 minute taraga mangang taba matamda enforcement action oinorgi Kangpokpi district ki manung chanba Songnung Sadar Hills ki Wapong area da sakalakliba unauthorized oiba structure singa masum illegal poppy cultivation singsigi mayokta farmhouse kayama farm amasum atop essential material kayama ama ata mai thadun mahantakan khrei hariba illegal poppy cultivation amasum unauthorized structure kayam sajilakli singasi indigenous people singa masum illegal activity kayama makhatana satharakpa sina public safety indigenous land right amasum sigi future yauna threaten tawbne ba wafam yauna phongdokli foreign natragana illegal settlers sing oirabasu Zirang inpuinaga praja singna essential land yauna sigumba jaga sing asida makhoina occupy toksilakpa sigumba sing asi athingba makhatana akan mamong na thamleba wafam yauna phongdorakli amaromdana kokizau body na CRPF assistant commandant amada Sauriya Sakrapi akan mamong na condemn tokri kokizau civil body na akan mamong na condemn tawri madudi CRPF assistant commandant oiba amada gallantry awarding tawbada condemn tawri hariba si haukiba Manipur da Jiribam district ki manung chanbada militant tara neutralize tawkiba hatkibada lusingkiba paramilitary force ki team amani hari Susampur district indigenous tribal leader forum ITLF ki statement amagi matungina haukiba English ngani ga kunga marida Manipur da Kokizau tribal miyoi tara CRPF assistant commandant sina lusingba team maduna hatkipagi damakta gallantry medal spiri brab wafam yauna phongdok pagaloina CRPF ki post amada numaijung mit thagarak post amada hairi madudi AC Bipin Wilson da salute tawaduna haukiba November gi tang taraga mathu English ngani ga kungi mari da mahna lusingba CRPF QAT na Manipur da insurgent singna KM attack tarakibada tara neutralizing tokhi ma ki mathauna marin jena sigi damakta mahaku Sauriya Sakra Republic Day numita convert tawbune bo wapam yauna phongtokli amaromdana ITLF na di hariba miyoi singasi tribal village volunteer ne hebo wapam yauna su phongtokli asidana tana kohol koki organization for human rights trust ki mekai digis akan mamong na condemn tarakli Sirangrong United Front Kamson Kangpun illegal poppy cultivation ki mayok to lokalakpa khongthang saru moina ngasisu Kangpokpi district ki Wapong area da leiba ke Songnung part 2 the illegal encroachment tawduna sajulama koki gi yomari manga maitharamba leire Kotu gi maikei digi thadorakpa committee on tribal unity kotu gi maikei digi ngasi January gi tang kunga taruk English ngani ga kunga tarukta Kotu gi Sadar Hills Kangpokpi information and publicity digi thadorakwa press statement amagi matung inadi nation asida humdraga tare suba Republic Day pangthoknani ngai sera asida Kokizau community especially Sadar Hills ta leiba singasi ZUF faction kangu es kamsona lusingba kanguna hanjina threat tawba masum insecurity oreba wafam yauna pali ZUF na angan matam yauna ke songlung tu bilis sa thariba thong asina security preparedness katang natana concern authority singna power exercise tawduna hariba jaga sida santi leinaba sinbiu haibu wafam yauna pali makhata na hariba press statement sida palladuna village sing Kokizau singa taba langjol loibol khulen kharam by famous ke songlung tu village asi Kangpokpi gi friends jaga singda leiba jaga singni hariba jaga sing asi ZUF faction kanguna swap target tawe happy supali maramaduna hariba jaga sing sida leiba miyoi sing asida poppy plantation policing tawbuni haibagi wafamda ZUF ki faction kanguna praja singda threaten tawba masum harassing tawe haba wafam palladuna government na athubada khudakta ZUF faction gi
mathakta action lobiyu maram sing asina kotugi maikaidigi government of manipur pung kunga mari matam tharaduna pung kungi mari gi manungda haribe gangster sing sigi mathakta akanba action logadabani amasung AH2 amasung NH37 da lakliba 27 midnight tegina 28 midnight fawba January English ngani ga kunga taruki haribe jaga sing asida total shutdown lakthokpaga loidana makha taba notice ama thoktriba phawba karigumba ama thokpa matamna haribe sing adugi responsible loba ngamo haba wapam kotugi information and publicity ki maikaidigi thadorakpa press statement sida mayek singna pali behind the truth ki office ki maikaidigi thadorakpa press release ang mayam da tentang thamjagi hariba press release ngasi thadorakli besida palliba wapam mana Xiaomi nomenclature amasum identity ki matang da clarification ma thaduraiba sirol asid ahanba palliba wapamna BTT behind the truth ki maikaidigi clear amasum form clarification ma media outlet sing haibadi Urkul Times is Mozo NE Live amasum atopa regional amasum national platform singda Xiaomi nomenclature amasum identity ki matang da clarification si thamlakli hariba sirol asida pallibana hariba Xiaomi haisi mangshilakla amasum independence nomenclature amani hariba Xiaomi asi cookie digi separate oi haiba wapam asini Xiaomi amasum cookie asi common nomenclature da share tawdi maduda natana ancestral land ownership natragan historical identity su share tawdi haiba wapam sini Xiaomi amasum cookie sing asi single natragana interchangeable haibigi mongda attempt to taragadi masi pungla lalaba masum lana lamjing laba masum unacceptable oiba wapam ne hanis pali Xiaomi singna Zau Ethnic Group Grassroots Foundation dagi stand tawduna lai haina spanmaka loinana hariba community sing asidi Wi-Fi paite simte mate gangte sukte Zau amasum tangkhalni hariba community sing asi constitutional recognized toraba tribe singni Indian scheduled tribe ki list singda loinana Manipur scheduled tribe list asune hari masagi distinct history leiba culture social structure amasung identity leijai hainasu harib sirol istus palakli Xiaomi gi identity si cookie gi sub category na ti loinana Xiaomi bu cookie Xiaomi haina tholakpa si misrepresentation tawbune haba wapam yawna pianaba kiyama makhata na su phungdorakli Sahi ahungi mamang da hatuk pikhiba isanu pagi justice phangan bidre lagana NIA da haira basu case lokhat bidre santi pala tha sigi kunga mathugi numidang chuchampura mathong khangdaba ko kijo gi khulai pai bisna nongmeni kaptana hatkhiba kaksin khona usan makhong like a war number 7 di M Rishikant ki mi hat ki matang dadi chuchampur police na case ma lokhalaba matungda panthadana case adu NIA da kushna khibadigi ngasi dagi na sai ahum longi mamang February 12 English ngani kungom doida Kangpupi police station dagi sumata ki kilometer ahum lom tamak lapna leiba sango bung khul ki mapam amada mihathi na hato pihiba ko kaitel konsing laikai di akoizam nongan wigi apopina ma ki masanupa sahi ahum longi mamang na hato pikhrabasu thaudu odu ki matang na ngasi phawba asuma phangdri haina phungdorakli thaudu odu ki matang na GAC ama phawba semduna justice phangan baga loina thaudu odu government ama India ga ceasefire agreement taunariba nation IM gi cadre sing siena banina Manipur lenga ki maki di thaudu osi ki case adu NIA re sinabina ba Ministry of Home Affairs ta matamadu Manipur lenga na March taraga nipan English ngani ga kunhom doida aiba sirol piduna haijakrabasu NIA ge makidigi ngasi phawba thaudu odu ki case lokhat pa laitri haina phungdorakhi Manipur lenga na haijabada phawba NIA na case lokhat piraktabadigi haukiba khumja English ngani ga kunga mari da mahakna petitioner oiduna High Court of Manipur the writ petition civil number 631 of 2024 file toki petition asigi respondents in the Ministry of Home Affairs ki Home Secretary thangda Union of India Manipur lenga ki mohut sinba Commissioner Home amasum National Investigation Agency ki Director General ni hadi petition asi High Court of Manipur na lokhat piduna masigi royal ngarang phawbu sa tharaklibani adumena ma hauju phawbu thaudu asigi case NIA na lokhat pidri loinana case asigi mathangi royal tha asigi kunthraga mathoida makhatana sa thagadori haina su phungdorakli mana makhatana hai isanu pa laikidaba thaudu ki matang lainga ki maikedi karigumba amata phangba leithri masi oirabasu isa gi damak mamal lobudi pamdi masi gi muhuta isa bo hatpa mi hatpa singdu logi matu ina pharaga pifam to cherak pi haningi haina su phongdoki palma yabre thaudu odu gi matang na kangpok pi
PPS na IPC ki section 302 amasung 34 ki loinana unlawful activities prevention act ki section 15 16 18 amasung 20 ki makhada case FIR number 8 close to 2023 su mutuda register tawdun lokat ki bani laikhidrabi ki haksang February 13 English ngani ki kungo homdoida RIMS ki meral sang postmortem examination tawki bani aduga Manipur lenga ki commissioner home ki maikedi ki March 15 English ngani ka kungo homdoigi Ministry of Home Affairs ta ayib sirol ama thaduna case asi NIA da thijin hanbina ba haijakibani adubu Manipur lenga na haijaraba phawb lokhat bidabadigi petitioner oiribi laikhidrabi ki apokpina March 13 English ngani ka kungo marida Manipur Human Rights Commission da wakalakibani wakada adugi matungina commission na March 19 English ngani ka kungo marida lainga ki commissioner home amasum DGP da direction piduna case adugi investigation kumang saukshin sathana bakhan kibani adumena mak NIA gi makedi gi su case asi lokatabaga loinana thawdo asigi justice phanglaktabadagi laikhidrabagi apokpi akoijam ongbi santi balan September 3 English ngani ka kungo marida High Court of Manipur wakalaktuna masano pabu tamthina hatokpi khiba thawdoki matangda kangpokpi PS na lokhatpa case adu NIA da sinhan binawa direction PBU haiduna wakat khibani Misi mina yauna sathariba Iran gi ihawasina maram oiraga India gi su koksik po oirakri Misi mina yauna sathariba Iran gi ihawasina maram oiraga India su koksik po oirakri ihawasina maram oiraga Iran da hauzik paliba lengak tu khrabadi saikya gi mamang gi Iran ga lainaragliba mari kai khiba yana lakpani hari report asigi matungina India na Iran ga thamnariba mari amadi senthang kya thadaduna invest tawrakiba puna mang biyabi gi akiba lerakhibani loinana Iran gi lambi sisinaraga Europe Middle Asia amadi Afghanistan singba leibak singda India na lalon itiki thabak sathana ba plan tawduna lakliba thaba asidasu akai ba lakpa yabi gi phiyom da lakhibani loinana Iran gi lengak tu khrabadi India gi oina mangjaragani adubu China amadi Pakistan gi oina di hena kana bu oirakpa yana lari Iran na satharibi ihawasida puna miyoi lising manga hena sikre haibigi report pi narakli adubu miyoi kharanadi ihawasida sikiba migi masing lising taragani to henkre haina phongdorakpa su lekre maru oina Iran gi ihawroi singna taliba dimanasi Iran da hawkiba sei kyagi mamangdagi Islamic Molobi singna makhogi aning apamada tawduna lakiba lengak sasan adu yaning di amadi matam pumbagi oina Islamic Molobi singi lenga silak thok hawbana Iran gi phabu oigani haini ihawasi mamang thadi gi hawraga lepa leitna sathaduna lakibani asigumba paksalaba amang ata thoklabi ihawasina maram oiraga Iran amadi India ga lainarakiba mari adusu sauna akaiba lakadra haibigi akiba lerakibani South China Post ki report amada Jindal Global University gi School of International Affairs ki professor pathakna phongdorapigi matungina kariguma Iran da hauzik paliba lenga asi tukhrabadi India gi sauna mangjanabigi lambi ama oirakadoribani aduga China amadi Pakistan gi oinadi afabu oirakpa yahiri India na Sabahar Port $1 billion kya thadakhiba laikhrabani tasengna makti Sabahar Port asi India gi oinadi business ki asoba lambi ama oiba manglanam thamduna lakhibani dubo hauzu Iran de lengak sa tawribu government asi kaikhrabadi India gi manglana si kairakpa yabi gi akiba leirakhibani hari akan manong amasum untabana maram oiduna Afghanistan na miyoi khumfuga mathui sikre chama hena sokli haukiba namit khumni asid Afghanistan ki mafam ayamba akan ma untaba madi nong subana maram oiduna miyoi khumfuga mathui sikre loinana samaga tararom henmana aso apan nangkhri haina laiba adugi Disaster Management Authority ki mekedi ki phungdorakli Disaster Management Authority ki wangloi Yusuf hamana phungdorakpada Afghanistan ki province kunthraga marida leibe yum samriga yangkhaiga nipan hena aso apan loinana sasan kya amasu sian khari hauzik phangliba sibigi masing asi makatana hengalakpasu yari hena phongdorakli Afghanistan laiba si aying sagi khwaidi gi wangba masum nembagi thawdona yamna saithing piriba lamamani amuktada ka hena untaba masum nongkana suba maramna khanghaudana isaw tholakpadigi asiba anagi thawdo asi thoklibani ningsingwa yabadi kumja inglising ani ga kunga mari gi nongju tha hobada ngairi ngai Fast flood tholakpadigi miyoi sahum nom siba lekhrabani natural disaster na piba saithing asi khakta natana sahi kya kanglup masil hana sunabigi thawdona laiba adu economy gi oiba hiram kya da sothana lairi omong yanthatpadan su asoba ayinga sagi khal thuga iduna maru oina isaw amari sabagi sahingalakli loinana ingmigi matamda su ka hena ingmigi phim ma lakli ni Afghanistan gi manung hanjinba mafam singda yum singadu ayamana laikom
takhatlaga saba maramna akanbu untarakpa amadi ising isau thorakpa matamda kanma ngambagi khotong saba yamna leitabani amaramda laiba adugi nongpok thangba province ki asisu akan momongna yuar hakraba matungda hanagi phibamda hanjinna bo honabada asauba awaba mayunaribani ningsing bayabari mamangsigi august thaluramdaida amari November thada anirak hana saitheng phangduna khungang kya bangta khanbada natana miyoi lising ani ga sani rom hena sen khrabani yuar habaduna mayu maikai ningthina leitaduna sena khraba miyoi singda ingbadigi kanna bohona bada asaw awaba moiri mamang thar United Nations Children Emergency Fund na lokhalakpa data ama leba adu saran angang lakh 2.7 so handuna lairi hen spouse to makhatari Sainaga anauba trade deal yanakraba matung Canada gi mathakta Trump na sada samagi tarif ki warning pikri USA gi President Donald Trump na ngrang yumlo na balaiwa am oriba Canada dagi pusilakpa polam kudima sada samagi tarif thamgani haina warning pikri kariguma Canada na Sainaga nauna yanakhiba lalon itiki oiba deal adu makasa tharabri thabak oina pangthoklagani hairi Canada gi Prime Minister Mark Carney na US gi President Donald Trump gi makedi gi haujik lariba malem gi oiba phibamasi anauba mayol ama purangna silli haina maral siba lekrabani Trump na maki social media post irak warol amada Mark Carney na Canada bu China gi polam thada pham oina basili madudagi USA da yohalaka doribani hairiba khongthang asi magna lana lorakpani haina thamki Trump na hauki ba saye sidi trade ki oiba lana ma tongan ton malem gi lebak sin satharakibani Madugi manungda yumlona ba Canada su yauri adubu saliba tha sida Canada na China ga anauba lalon itiki oiba yanaba ama puraktuna China gi electric vehicle sing Canada yokselak matamda tarif hanthaba aduga Canada gi farm gi puthok sing China da yoba matamda tax yamna lohondaba haina yanakhibani mamangdari Trump na Mark Carney gi khongthang adubu aphabani haina phungdoklambaga haujina sada samagi tarif thamnana bu warep lorakhi khongthang asi handak Greenland gi sayenari bu khongthang asida Mark Carney na autocratic oiba laingak singki makhada nonjagadaba nati Canada na hingliba US ki maramna nati haina phongdokpasu lekhiari